भाई जोर अस फजर है गुड है पाली इसके चाह तक ना फने संगों के चाहो ये हाव रही है मुझे खुल जीवो आई खुल नहीं देना ट्रॉली में पूरे जा रहे नहीं था अरे कोई चट पर ट्रॉली में पूरे जा रहे हाय मैम गुड मॉर्निंग नुसा खुसा सिदे मैम योने फी फौब की ना इसे थोक्ट्रे मनुंग दे लेप्तना लेबन अदुगा योने आगी हंगाम बौदा येंदेम दे अदुम मपांगन कनबा यानी अदुगा हंगाम का बड़ा बड़ा पथाबिनी अदो इना चाल थगलेबको अयुक्या अदो चा मनासे पुखलकपनी इसिंग सिम पुरो खाखलकपा आई अदुम खाखलकपो खुदिंगी सुमाइना कोन ममा इसिंग जावरादी खरा खरा दुम चाइबीबगी इना दुम पुखलकपनेबा आगी हंगाम बड़ा बड़ा लाव लेरमे पत्थदना इसिंग खरा चाइबीरमेना कंखचरानी अस फी फौब कीना लेरमनेबा नुंसा खुयाकमने बिके बेरासिदा खंगखंगदबा परोयसु समर वेकेशन पीरमेना खंगुगसे लोय सुदोक पिरे अदुगा आगे हंगाम से अमु येंगसे इसिंग खरा चाइबीदा यारोय नुंसा सामन्ना तोइनेबा योंने हइते इसिंग खितंग चाइरमबदुना तेखलई चामनादि लोयना मथक्ता तो कइनो नप्तना लेरे अदु इसिंग खरा गइना बाल्टिनम पुखलगा हम चाइबीबने खरा खरा लोय चाइरमददि लोय पटखिब्रा कइनो येंदेमदि कसुबुदि तौदे येंदेमजु फजरे मनासिंग गोबजम तौरे अदुगा सामंदना को नुसा सामंबगी इसिंग चाइब तल्लेबा फी अमा माय मी का लोय जसल्ले नंगन का लोय चाकथेकुरा हंगदे फी ngakdang phawbasida ase corona khabini morok taga mari jakhale ne morok pambida ado nang yong hojik ising ani rak chaibira do da phajare hangam se horen ngale de tekhalani nungsa sida phi ngakdang phawbase da setam ni muram mani ai khanjabada kije khrage kasan ngani sigi ngari ga phawraba ngakdang de krem krem lawdu jani sona yenam di chaidre hore ngakdang nungsa ingdara chai bai ni khusam tawrebo hangsa sabina waga amta ngangningre dum fen makagumda phammaga tumina do angang sing school lei chakhibana ni ingeba moyani school ga loy jatre langwada ba ado aise yerum thong gaina phulam bani yerum ne alune nungsa khuja side yotpa yaro na aina saugri soina kangsoi thongjalaga na sise akhoi sondadi haina ngauba koweba ko adana na khoi mana noi saugri jam pamna bu chari ena hai si nungsa khusa si dai yerum ga thongba ki dana ba thongre yerum do asi kangsoi am thausalle saugri se ma thongjalle aduga yerum sina angang ani di moini di yerum do chaningi ne ba ana moini gi bora oina taubirage bora oina luppaga haubire aduga alu ma yerum thongena alu ngalu basina mesalle loira bora yerum bora jaro de moini de harau jarane ado masu hoji ngakdang mamang lakani hairakpo ko ando lakani haben masu kamjo jajarani ado ma nga thong hangam duga nga ga yam chaningi na hairakpo ko nungsa sabisi dai bajar chatpa tannana horen sanda ma laga oina leminaraga dum thongbi bai duni aduga esi thajalaga moini thong lonjalle hairaga manungda cricket sana leiri jong moini nongai kharaponi ko aina chak thongbasi dai gi sakse uraba mayam humang jiri jiri ni chendari se moini ne esi makada nongai nge cricket sana leiba aina langan dabana nang saga saga la saga edi langaga amugena phujanninge banga ga saman bagi hada kokok moini je pijaraga ituminna tumhan garage khanba asengba saga sade mi langa deba mu hena saba hilabo ena khalle ngasi di khang mangamdre myam phusamne mapa gi thambi ga ni paru yongne ma amakak thamme ai di chaning da bagi ai gi de dum thambi rani ani sima paru amakak chara amakak thamme mapa nang sijabase aduga sak tok loiraga agoi AC se gi nungsi che phamung ai di room simadi dum ingeba ko aduisu nungsi che makhadana nungsi chu lakpadona nungai henbagi ko makhada sunujina pham chingdokre mo akoi gidi sumaina ni room pikpa kai se upai leite nomina omna sonju chausilabina room am tongan biro kai na haibado ado rent ta leiraga mai room ga loi kai dok re di loi be mari ni
ꯑꯗꯨꯅ ꯑꯩꯒꯤ ꯐꯤ ꯊꯣꯡꯁꯤꯗꯐꯥꯎꯗ ꯐꯤ ꯌꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯐꯤ ꯃꯌꯥꯝꯁꯤꯅꯦ ꯄꯔꯨꯒ ꯁꯣꯟꯒꯠꯇꯣꯏꯁꯨ ꯃꯣꯏꯅꯤꯅ ꯂꯥꯡꯖꯔꯤꯕ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯀꯣꯛꯀꯁꯤ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯒꯀꯣ ꯁꯨꯃꯥꯏꯅ ꯃꯈꯥꯗꯅ ꯁꯨꯃꯥꯏꯅ ꯕꯦꯠꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯏꯌꯦꯕꯀꯣ ꯃꯈꯥꯗꯅ ꯅꯨꯡꯉꯥꯏꯌꯦꯕ ꯍꯤꯞꯄꯁꯦ ꯑꯗꯣ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯅꯤ ꯁꯥꯒ ꯁꯥꯕꯁꯦ ꯂꯥꯡꯍꯟꯗꯕꯗ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨ ꯉꯥꯛꯇꯪ ꯍꯤꯞꯀꯦ ꯇꯧꯕꯗ ꯃꯝꯊꯔꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯒꯠꯂꯦ ꯅꯣꯡ ꯆꯨꯗꯣꯏꯔꯥ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯅꯣꯡ ꯆꯨꯈ꯭ꯔꯖꯥꯠꯅꯣ ꯑꯩꯗꯤ ꯅꯣꯡ ꯆꯨꯈ꯭ꯔꯇꯅꯦ ꯍꯥꯏꯅ ꯅꯣꯡ ꯆꯨꯕꯤꯕꯗꯅꯤ ꯈꯜꯂꯤꯁꯦ ꯁꯥꯕꯁꯤꯗ ꯃꯣꯏ ꯑꯅꯤꯅ ꯏꯪꯁꯜꯂꯛꯇꯅ ꯌꯦꯡꯉꯣ ꯕꯦꯠꯁꯤꯠ ꯑꯃ ꯁꯨꯞꯆꯜꯂꯒ ꯇꯨꯝꯈꯔꯦ ꯂꯥꯡꯉꯝꯃꯒ ꯑꯗꯨꯒ ꯅꯣꯡ ꯆꯨꯗꯣꯏꯔꯥ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯐꯤ ꯂꯧꯁꯜꯂꯨꯕꯅ ꯐꯅꯤ ꯐꯤ ꯐꯧꯔꯝꯃꯤꯕ ꯀꯧꯕꯅꯤꯅ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯊꯥꯕ ꯍꯥꯏꯗꯨꯅꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒꯗꯤ ꯅꯣꯡꯒ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯄꯨꯡꯁꯦꯡ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯍꯪꯒꯥꯝꯗꯒꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯇꯦꯛꯈꯠꯇꯅ ꯃꯥ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯀꯩ ꯍꯥꯏꯅꯤ ꯇꯀꯠ ꯇꯦꯛꯄꯤ ꯑꯣꯟꯗꯅ ꯂꯩꯔꯝꯃꯦ ꯇꯀꯠ ꯇꯦꯛꯄꯤ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯅ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯏꯔꯝꯕꯒꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯥꯏꯕꯤꯕ ꯈꯤꯛꯄꯤꯕ ꯑꯩꯒꯤ ꯈꯨꯕꯥꯛꯁꯤ ꯑꯩꯅ ꯊꯝꯕꯅꯦ ꯀꯌꯥꯝ ꯄꯥꯛꯏꯅꯣ ꯃꯅꯥꯗ ꯀꯦꯃꯦꯔꯥ ꯚꯤꯗꯤꯑꯣꯗ ꯈꯪꯕ ꯉꯝꯗꯦꯕꯀꯣ ꯇꯁꯦꯡꯕꯗ ꯌꯥꯝ ꯄꯥꯏꯌꯦꯕ ꯑꯗꯣ ꯑꯅꯤꯁꯤꯁꯨ ꯀꯥꯈꯠꯂꯛꯑꯒ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯈ꯭ꯔꯦ ꯑꯃꯨꯛ ꯁꯨꯛꯀ ꯁꯥꯕꯁꯤꯗ ꯑꯗꯨꯒ ꯃꯥꯁꯨ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯇꯅ ꯉꯥꯏꯅ ꯂꯩꯔꯦ ꯍꯔꯥꯎꯕꯗ ꯄꯨꯡꯁꯤꯡꯅꯦ ꯅꯨꯃꯤꯠ ꯀꯥꯟꯁꯦ Masih itu sama si kak itu yang mana? ꯅꯣꯡꯉꯥꯜꯂ ꯆꯠꯇꯣꯏ ꯃꯣꯏ ꯍꯌꯦꯡ ꯉꯟꯅꯗꯅꯤ ꯄꯨꯡ 5ꯗ Gue party si Jo yang sakit dulu. ꯁꯤꯂꯣꯡꯗꯗꯤ ꯅꯣꯡ ꯆꯨꯏ ꯍꯥꯏꯅ ꯅꯣꯡ ꯆꯣꯠꯂ ꯂꯥꯛꯑꯦꯅ ꯃꯈꯣꯡꯒꯁꯦ ꯑꯃꯨꯛ ꯉꯧꯁꯣꯛꯀ ꯉꯧꯔꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯎꯞꯁꯦ ꯆꯣꯠꯄꯒꯤꯅꯦꯕ ꯂꯧꯊꯣꯛꯈ꯭ರೆ ꯁꯣꯅꯨꯅ ꯁꯦꯟꯗꯟꯒ ꯄꯤꯁꯟꯒꯅꯦ ꯃꯣꯏꯗꯤ ꯃꯄꯥ ꯍꯥꯏꯗꯤ ꯉꯥꯎꯖꯕꯅꯤꯅ ꯂꯣꯏꯔꯦ ꯑꯣꯏꯔꯣꯁꯦ ꯍꯣꯏ ꯑꯩ ꯊꯧꯔꯣ ꯑꯥꯎ ꯐꯣꯏꯗ ꯂꯩꯁꯤꯕ꯭ꯔꯥ ꯄꯨꯔꯥ ꯐꯣꯏꯗ ꯁꯤꯗꯤ ꯐꯖꯔꯦ ꯁꯤꯗꯤ ꯆꯥꯎꯔꯛꯈꯤꯗꯣꯏꯅꯤ ꯁꯤ ꯑꯗꯨꯏꯁꯨ ꯑꯩꯅ ꯃꯅꯨꯡ ꯏꯌꯦ ꯊꯥꯡ ꯊꯥꯗꯅꯤ ꯋꯥ ꯂꯩꯗꯅ ꯐꯅꯤꯕ ꯍꯣꯏ ꯂꯩꯕꯥꯛ ꯅꯣ ꯆꯥꯀꯨ ꯂꯩ ꯀꯌꯥ Do. Baba. नहीं रोको इधर हजार बात ꯑꯣꯔꯦ अदुनी ngaga ngasi नुंथां फजन तव थोंदरबा नुनु बाबा बैग भी लेके आओ ꯃꯣꯏ ꯑꯅꯤꯃꯛ ꯌꯦꯔꯨꯝꯒꯤ ꯕꯣꯔꯥ ꯅꯪꯒꯤ ꯈꯥꯛꯏ इसे निकाल दो बाबा ꯃꯥ ꯐꯖꯕꯅ ꯀꯗꯥꯏ दौकी देखो ले नहीं ꯑꯌꯥ ꯑꯩꯁꯨ ꯈꯨꯜꯂꯨꯕꯅꯤ लीची कहां है लीची कोने ꯑꯌꯥ ꯐꯖꯕꯅ ꯀꯩꯅꯣꯅꯦ अदो मोई खुलेगा मीने पूगदगी फ्लाइट दा पूजा दो थाओ ओए ये तो तेरा बैग में था देख ꯑꯌꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯜꯂꯨꯁꯤꯕꯣ ꯑꯩ खुलने देना ꯇ꯭ꯔꯣꯂꯤ ꯑꯃ ꯄꯨꯗ ꯌꯥꯔꯣꯏꯗꯣꯔꯤ सने क्लास ꯑꯗꯩ ꯀꯣꯏ ꯆꯠꯄꯗ ꯇ꯭ꯔꯣꯂꯤ ꯑꯃ ꯄꯨꯗ ꯌꯥꯔꯣꯏꯗꯣꯔꯤ ꯑꯣꯏ ꯃꯥ ꯈꯨꯐꯖ ꯁꯤ ꯅꯨꯡꯁꯤꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯌꯥ ꯐꯖꯩꯌꯦ ꯁꯤꯗꯤ क्या बोल था ꯑꯇꯣꯞꯄ ꯃꯆꯨ ꯌꯥꯎꯗꯕ असंग बुधुन अदो असी त लेनेबा सी असंग बगै रोइ थे फजर से तो जा बस तेरा कर रहा है ये पर ऊपर परू बड़ा पड़े आ जा इसमें गिर गया ना तार तुझे रूम नहीं दे रहूंगी नहीं बाबू जानो जरा नहीं खाएगा उसने खा लिया बहुत सारा खा लिया एक ही तो है. ꯃꯣꯏ ꯑꯅꯤꯒꯤ ꯑꯅꯤ ꯑꯩꯅ ꯍꯥꯞꯄꯅꯦ ꯑꯗꯣ ꯅꯪ ꯂꯥꯛꯑꯒ ꯆꯥꯅꯦꯅ ꯑꯃꯃꯝ ꯊꯝꯕꯤꯔꯝꯃꯦ ꯆꯥꯔꯣꯏꯗꯣꯏ ꯁꯨꯅꯣ चल ꯃꯣꯏ ꯅꯪ ꯂꯥꯛꯑ ꯆꯥꯕꯒꯤ ꯃꯉꯥꯏꯔ ꯊꯝꯃꯤꯅꯦ आइलो अच्छा पर मिल पे दे चारो नहीं चारो प्ले बोल आप प्ले बोल ले जा पापा थम्बीरो नंग तुम चारे लागा
ꯑꯁꯤꯒꯤ ꯁ꯭ꯇꯣꯟꯁꯤꯒꯤ ꯈꯨꯐꯖꯁꯦ ꯑꯩꯒꯤ ꯄꯥꯝꯖ ꯁꯤꯗꯤ ꯅꯦꯆꯔꯦꯜꯅꯦꯀꯣ ꯃꯄꯥꯅ ꯄꯨꯔꯛꯏ ꯉꯧꯕꯁꯦ ꯑꯗꯨꯒ ꯃꯈꯥꯗꯩ ꯑꯁꯪꯕ ꯉꯥꯡꯕꯁꯤꯗꯤ ꯑꯥꯔꯇꯤꯐꯤꯁꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯅꯨꯡꯗ ꯑꯗꯨꯝ ꯀꯂꯔ ꯊꯥꯖꯤꯟꯕꯅꯦꯕ ꯁꯨꯃꯥꯏꯅ ꯅꯦꯆꯔꯦꯜꯁꯦ ꯃꯤꯁꯣ ꯈꯪꯗꯦ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯈꯪꯗꯦ ꯑꯣꯟꯂꯥꯏꯟꯗꯗꯤ ꯐꯪꯕꯅꯤꯗ ꯑꯗꯣ ꯑꯗꯨꯝ ꯗꯥꯎꯀꯤꯗꯨꯗ ꯃꯐꯝꯗꯣ ꯐꯖꯕꯅꯦꯕ ꯌꯥꯝꯅ ꯑꯗꯣ ꯁꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯁꯦ ꯌꯦꯡꯉꯨꯅꯦ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯅꯦ ꯅꯦꯆꯔꯦꯜꯒꯁꯦ ꯃꯁꯥꯒꯤ ꯀꯩꯅꯣꯒꯥꯏꯁꯦ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣꯕ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯅ ꯑꯃꯅꯤꯀꯣ ꯑꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯑꯩꯅ ꯌꯦꯡꯕꯅꯤ ꯌꯦꯡꯉꯨ ꯀꯩꯁꯨ ꯍꯦꯟꯅ ꯇꯥꯡꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯀꯦꯖꯤ ꯑꯃꯗ 135 ꯑꯗꯨꯒ ꯁꯤ ꯀꯦꯖꯤ ꯑꯃꯅꯤ ꯁꯤꯁꯤꯅꯦꯕ ꯉꯧꯕꯁꯤꯅꯦꯕ ꯃꯆꯨ ꯀꯂꯔꯗ ꯃꯌꯥꯝ ꯂꯩꯗ ꯑꯗꯣ ꯁꯤꯃꯛꯅꯦ ꯑꯗꯣ ꯅꯦꯆꯔꯦꯜ ꯀꯩꯅꯣ ꯅꯦꯆꯔꯒꯤꯅ ꯆꯠꯂꯒ ꯃꯐꯝꯗꯣ ꯑꯋꯥꯎ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯍꯌꯦꯡ ꯌꯨꯝꯒ ꯐꯖꯅ ꯁꯥ ꯂꯣꯏꯔꯒ ꯊꯝꯃꯗꯦꯕ ꯑꯗꯨ ꯀꯦꯖꯤꯗ 203ꯗꯅꯦ ꯐꯖꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯀꯥꯟꯅꯗꯦꯗ ꯑꯗꯨꯝ ꯈꯔ ꯂꯩꯕ ꯌꯥꯕ ꯐꯖꯕ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯅ ꯁꯤꯒꯤ ꯔꯦꯇꯤꯡꯒꯁꯨ ꯃꯌꯥꯝꯅ ꯄꯤꯔꯤ 5 ꯄꯤꯔꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯩꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯔꯦꯇꯤꯡꯁꯦ 5 ꯄꯤ ꯄꯣꯠ ꯐꯖꯕꯒꯤꯅꯦꯕ ꯁ꯭ꯇꯣꯟꯁꯦ ꯈꯨꯐꯖꯁꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯁꯤꯅ ꯃꯥꯅ ꯄꯨꯔꯛꯄꯅꯤ ꯑꯩꯅ ꯐꯖꯅ ꯉꯥꯅꯝ ꯅꯝꯃ ꯆꯥꯕ ꯍꯥꯎꯔꯅꯤ ꯑꯩꯅ ꯃꯅꯥ 5 6 ꯈꯛ ꯄꯨꯔꯛꯑꯦ ꯃꯥ ꯂꯥꯛꯏꯉꯩꯗ ꯑꯩꯅ ꯆꯦꯡ ꯈꯔ ꯂꯧꯍꯧꯔꯁꯤ ꯆꯦꯡ ꯕꯦꯒ ꯑꯃ ꯑꯗꯨꯒ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯉꯥꯛꯇꯪ ꯆꯠꯂꯒ ꯄꯣꯠ ꯑꯃꯅꯤ ꯈꯛꯇꯪ ꯌꯦꯡꯅꯤꯡꯕ ꯑꯩꯅ ꯃꯥ ꯂꯥꯛꯏꯉꯩꯗ ꯅꯠꯇ꯭ꯔꯗꯤ ꯆꯠꯄꯁꯨ ꯑꯗꯨꯝ ꯇꯜꯂꯦꯕ ꯑꯗꯣ ꯑꯁꯤ ꯏꯃꯥꯎꯁꯤ ꯆꯠꯂꯝꯃꯒ ꯃꯥꯒꯩꯒ ꯑꯃꯨꯛ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯆꯠꯂ ꯄꯣꯠ ꯑꯃꯅꯤꯈꯛ ꯌꯦꯡꯉꯨꯔꯒꯦ ꯑꯗꯨꯒ ꯃꯥ ꯉꯟꯅ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯂꯥꯛꯑꯦ ꯕꯤꯁꯀꯤꯠꯁꯨ ꯈꯔ ꯂꯧꯗꯕꯁꯨ ꯌꯥꯗꯦ ꯃꯤ ꯉꯥꯛꯇ ꯂꯥꯛꯄ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯄꯔꯨꯁꯨꯀꯣ ꯃꯔꯛꯇ ꯆꯥꯛ ꯂꯥꯝꯃꯦꯒ ꯍꯥꯏꯔꯛꯄ ꯕꯤꯁꯀꯤꯠ ꯊꯤꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯆꯧꯕ ꯑꯃ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯥ ꯌꯦꯡꯉꯨꯅꯦ ꯁꯦꯟꯗꯜ ꯑꯃꯒ ꯂꯧꯒꯦꯅ ꯑꯥꯗꯁꯨ ꯊꯝꯃꯝꯃꯤ ꯁꯤꯗꯁꯨ ꯑꯃ ꯊꯝꯒꯦꯅ ꯁꯤꯒꯁꯦ ꯒꯣꯔꯤꯌꯥꯜꯅꯤ ꯄꯨꯞ ꯂꯥꯎꯔꯦ ꯙꯨꯞ ꯂꯥꯎꯔꯦꯕ ꯑꯩꯅ ꯁꯤ ꯐꯖꯩꯌꯦꯅ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯃꯥꯡꯒꯤ ꯁ꯭ꯀꯤꯟ ꯀꯂꯔ ꯀꯩꯅꯣꯗꯨꯁꯨ ꯐꯖꯩ ꯁꯤꯁꯨ ꯐꯖꯩꯌꯦꯕ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯃꯁꯤꯅ ꯌꯨꯅꯤꯛ ꯑꯣꯏꯔꯦꯅ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯅ ꯈꯟꯕꯅꯦ ꯌꯦꯡꯉꯨ ꯃꯥ ꯃꯤꯂꯤꯇ꯭ꯔꯤ ꯃꯆꯨ ꯃꯣꯏꯒꯤ ꯁꯤ ꯃꯆꯨꯁꯦ ꯄꯥꯝꯖꯔꯤꯕꯖꯥꯠꯅꯤ ꯃꯥ ꯈꯟꯈꯔꯦ ꯁꯤ ꯑꯗꯨꯒ ꯑꯩꯅ ꯀꯞ ꯃꯐꯝꯁꯦ ꯑꯗꯨꯝ ꯆꯪꯅꯤꯡꯉꯦꯕꯀꯣ ꯃꯥꯁꯦ ꯄꯤꯡ ꯀꯂꯔꯁꯦ ꯂꯧꯔꯒ ꯌꯥꯝ ꯐꯖꯩꯌꯦꯅ ꯂꯧꯗꯕꯁꯤ ꯕ꯭ꯂꯨ ꯃꯆꯨꯒꯁꯤꯗꯤ ꯌꯥꯝ ꯇꯜꯂꯦ ꯑꯗꯨꯒ ꯁꯤꯁꯨ ꯌꯥꯝꯅ ꯖꯤꯛꯖꯥꯛ ꯇꯧꯕꯁꯦ ꯃꯥꯏ ꯍꯥꯔꯠꯀ ꯍꯥꯏꯔꯁꯨꯀꯣ ꯖꯤꯛꯖꯥꯛ ꯇꯧꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯑꯗꯣ ꯕ꯭ꯂꯦꯛ ꯃꯆꯨꯁꯤꯒꯤ ꯃꯑꯣꯡꯁꯦ ꯐꯖꯕ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯀꯂꯔ ꯅꯠꯇꯕꯤꯗ ꯑꯣꯏꯔꯒꯗꯤꯕ ꯑꯇꯣꯞꯄ ꯀꯂꯔꯗ ꯑꯣꯏꯔꯝꯃꯗꯤꯕ ꯑꯗꯨꯝ ꯂꯧꯔꯗꯕ ꯒꯨꯠ ꯄꯥꯂꯤ ꯁꯤꯒ ꯆꯥ ꯊꯛꯅ ꯐꯅ ꯁꯪꯒꯣꯝꯒꯤ ꯆꯥ ꯍꯥꯎꯔꯤꯕ ꯄꯤꯡ ꯀꯂꯔꯁꯦ ꯂꯧ ꯍꯥꯏꯅ ꯃꯥꯅ ꯑꯩꯅ ꯄꯥꯝꯗꯕꯅ ꯃꯆꯨꯁꯦ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯂꯧꯁꯜꯂꯣ ꯍꯥꯏꯅ ꯑꯗꯣ ꯑꯁꯤꯒꯤ ꯄꯦꯟꯁꯦ ꯑꯁ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯤꯛꯇꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯦ ꯈꯨꯄꯥꯝ ꯑꯃꯅꯤ ꯃꯥꯁꯨ ꯌꯦꯡꯕꯗꯅꯤꯀꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯪꯉꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯃꯨꯛ ꯈꯟꯕ ꯂꯨꯝ ꯂꯥꯎꯕꯩ ꯋꯥꯅꯤ ꯁꯤ ꯈꯥꯡ ꯃꯆꯥꯁꯦ ꯄꯤꯇ꯭ꯔꯨꯁꯦ ꯑꯗꯨꯝ ꯃꯆꯥꯁꯤꯁꯨꯀꯣ ꯑꯗꯨꯝ ꯄꯥꯝꯃꯤ ꯀꯩꯅꯣ ꯈꯪꯗꯦ ꯆꯒꯨꯝ ꯍꯥꯏꯅ ꯆꯪꯉꯛꯑꯒꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯩꯒꯦ ꯈꯟꯕꯅ ꯑꯃ ꯑꯗꯨꯒ ꯀꯨꯇꯤ ꯀꯨꯇꯥ ꯑꯃ ꯂꯩꯁꯟꯕꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯃꯁꯤ ꯒ꯭ꯂꯥꯁꯁꯦ ꯌꯦꯡꯉꯨꯅꯦ ꯑꯃꯗ ꯑꯃ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯁꯤ ꯑꯃ ꯏꯁꯤꯡ ꯊꯛꯑꯗꯤ ꯃꯄꯥꯅ ꯌꯥꯔꯦ ꯀꯥꯏ ꯏꯁꯤꯡꯁꯦ ꯊꯛꯀꯟꯗꯕꯩ ꯑꯗꯨꯒ ꯁꯤꯅ ꯇꯋꯥꯒꯤ ꯗꯣꯁꯥ ꯂꯩꯔꯦ ꯗꯣꯁꯥꯒꯤ ꯇꯋꯥ ꯂꯩꯔꯦ ꯎꯜꯇꯥ ꯍꯥꯏꯔꯦ ꯑꯁꯤꯁꯦ ꯌꯥꯝ ꯐꯖꯕ ꯑꯩꯅꯀꯣ ꯁꯤꯁꯦ ꯃꯁꯥ ꯅꯥꯜꯂꯦ 1341 ꯑꯗꯨꯒ ꯃꯦꯟꯗꯦ ꯁꯤꯅꯦꯕꯀꯣ ꯁꯤꯁꯨ ꯐꯖꯩ ꯁꯤꯁꯨ ꯃꯁꯥ ナꯟꯕꯩ ꯁꯤꯁꯦ ꯑꯩꯅ ꯄꯥꯝꯕ ꯇꯥꯡꯃꯟꯈꯔꯦꯗ ꯊꯝꯖꯔꯝꯃꯒꯦ ꯃꯥꯅ ꯃꯀꯣꯛꯁꯦ ꯅꯧꯔꯦ ꯍꯥꯏꯁꯤꯅꯤ ꯏꯁꯩ ꯁꯣꯟꯗꯒꯤ ꯁꯥꯏꯠꯇ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯦꯕꯀꯣ ꯍꯧꯖꯤꯛꯅ ꯑꯃ ꯌꯨꯇꯨꯕꯀꯤ ꯔꯨꯜ ꯑꯃ ꯂꯥꯛꯅ ꯑꯩ ꯅꯨꯃꯤꯠ 6 4 ꯁꯨꯔ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯇꯕ ꯇꯜꯂꯦ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯑꯩꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦꯕꯀꯣ ꯌꯨꯇꯨꯕꯁꯤꯁꯨ ꯌꯨꯇꯨꯕ ꯅꯧꯅꯒ ꯍꯥꯡꯅꯩ ꯑꯁꯤ ꯃꯃꯥ ꯂꯧꯒꯦ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯃꯥꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯁꯤꯗꯒꯤ ꯄꯨꯕ ꯈꯣꯠꯄ ꯍꯤꯟꯖꯥꯡ ꯍꯤꯗꯣꯛꯇꯔꯦꯗꯅ ꯍꯥꯏꯅ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯂꯧꯔꯦ ꯑꯗꯨꯒ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯈꯔ ꯌꯦꯡꯉꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯅ ꯀꯣꯀꯣꯅꯠ ꯐ꯭ꯔꯦꯁ ꯀꯣꯀꯣꯅꯠꯇꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯌꯣꯜꯂꯤꯕ 80 ꯄꯤꯅ ꯑꯗꯨ ꯊꯛꯎ ꯍꯥꯏꯕꯨ ꯁꯤꯒꯤ ꯕꯣꯇꯜꯒꯤꯁꯦ ꯄꯥꯝꯃꯦ ꯃꯥꯅ ꯇꯧꯏꯕ ꯌꯦꯡꯉꯨ ꯕꯣꯇꯜꯁꯦ ꯄꯨ ꯂꯥꯛꯑꯦ ꯑꯩ ꯎꯍꯧꯗꯕ ꯑꯗꯣ ꯀꯞꯁꯨ ꯑꯃꯁꯨ ꯂꯧꯔꯦ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯒꯁꯦ ꯁꯣꯝꯗ ꯊꯝꯃꯝꯃꯦ ꯃꯥ ꯕꯦꯒ ꯂꯧ ꯆꯠꯈꯤ ꯁꯨꯝ ꯄꯣꯠꯁꯦ ꯌꯥꯝꯃꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥ ꯌꯥꯝ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯕꯦꯒꯁꯦ ꯆꯟꯗꯔꯦ ꯑꯗꯨꯒ ꯌꯨꯝ ꯆꯪꯉꯦ ꯃꯌꯥꯝ ꯆꯦꯡ ꯂꯧꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯉꯥꯅꯝ ꯆꯥꯅꯕꯒꯤ ꯉꯥ ꯃꯆꯥꯅꯦ
ꯈꯔ ꯌꯦꯡꯉꯨꯁꯤ ꯍꯥꯏꯅ ꯑꯗꯨꯒ ꯆꯦꯡ ꯂꯧꯔꯦ ꯃꯌꯥꯝ ꯑꯃꯨꯛ ꯊꯣꯛꯎꯔꯦ ꯄ꯭ꯔꯞ ꯆꯠꯂꯦ ꯊꯦꯡꯖꯤꯜꯂꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯨꯒꯤ ꯃꯁꯨ ꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯅꯦ ꯍꯥꯏꯅ ꯄꯣꯠ ꯊꯤꯜꯂꯛꯑꯝꯃꯦ ꯍꯥꯏꯅ ꯁꯣꯅꯨꯅ ꯌꯦꯡꯍꯜꯂꯤ ꯄꯨꯡ 9 ꯃꯤꯅꯤꯠ 35 ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯥ ꯃꯆꯥꯁꯨ ꯊꯤ ꯐꯪꯉꯛꯇ꯭ꯔꯦ ꯊꯥꯡꯖꯤꯡ ꯊꯤꯕꯅꯦ ꯑꯗꯨꯁꯨ ꯐꯪꯉꯛꯇ꯭ꯔꯦ ꯁꯤꯁꯦ ꯂꯧꯗꯤ ꯂꯧꯔꯦ ꯃꯁꯥꯗꯤ ꯅꯥꯜꯂꯦ ꯑꯗꯣ ꯉꯥ ꯑꯆꯧꯕ ꯔꯧ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯏꯗ ꯍꯪꯒꯥꯝꯗꯨꯒ ꯊꯣꯡꯅꯕꯒꯤ ꯇꯥꯎꯔꯒꯅꯦ ꯑꯗꯣ ꯕꯖꯥꯔ ꯅꯨꯃꯤꯠ ꯅꯠꯇꯕꯅꯤꯅ ꯉꯥꯁꯦ ꯈꯪꯗꯦ ꯕꯖꯥꯔ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯇꯒꯠ ꯇꯦꯛꯏꯑꯕ ꯑꯗꯨꯗꯤ ꯍꯪꯒꯥꯝꯒ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯀꯞ ꯂꯩꯔꯛꯄꯁꯤꯗ ꯆꯥ ꯑꯃ ꯂꯣꯟꯊꯔꯦ 9:30 ꯇꯥꯔꯁꯨ ꯑꯗꯨꯝ ꯊꯛꯅꯤꯡꯉꯦ ꯑꯩꯗꯤ ꯆꯥꯁꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯤꯅ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯇꯝ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯆꯥꯈꯤꯕꯗꯨꯁꯨ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯁꯤꯁꯨ ꯃꯇꯝ ꯍꯧꯖꯤꯛꯄꯨꯗꯤ ꯅꯠꯇꯦꯅꯀꯣ ꯑꯗꯨꯏꯁꯨ ꯃꯅꯝ ꯅꯨꯡꯁꯤꯒꯖꯥꯅꯤꯕ ꯍꯪꯒꯥꯝꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯥꯡ ꯍꯥꯞꯄꯤꯔꯦ ꯃꯥꯗꯤ ꯁꯥꯡ ꯍꯣꯔꯦꯟ ꯆꯥꯕ ꯄꯥꯝꯕꯅꯤꯅꯅꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯗ ꯍꯪꯒꯥꯝꯒ ꯉꯥꯒꯁꯦ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯣꯏꯔꯒ ꯑꯗꯨꯒ ꯃꯣꯇꯣꯔ ꯆꯅꯥ ꯇꯧꯔꯒ ꯉꯧꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯕꯀꯣ ꯉꯥꯒꯗꯤ ꯀꯌꯥ ꯊꯣꯏꯅꯕꯨꯗꯤ ꯆꯥꯅꯤꯡꯗꯦ ꯃꯥꯗꯤ ꯌꯥꯝ ꯄꯥꯝꯖꯈ꯭ꯔꯕꯅꯦ ꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯏꯅꯦ ꯃꯥ ꯂꯥꯛꯏꯁꯤꯁꯨ ꯍꯪꯒꯥꯝꯒ ꯉꯥꯒ ꯆꯥꯕꯩꯗꯃꯛ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅ ꯊꯤꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦꯀꯣ ꯉꯥ ꯏꯔꯣꯟꯕ ꯑꯃꯒ ꯍꯩꯖꯥꯡꯁꯦ ꯑꯗꯣ ꯈꯪꯗꯦ ꯃꯥ ꯄꯤꯖꯔꯒꯦ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯒꯦ इंग जोर अस फजर है सीधा ना काम करके कुआ हुई थी ꯅꯪ ꯅꯨꯡꯁꯤꯔꯦ ꯑꯩꯅ ꯉꯧꯕꯗꯒꯤ ꯑꯁ ꯈꯨꯠꯁꯥꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯈꯜꯂꯦ ꯁꯣꯅꯨ ꯀꯠꯁꯜꯂꯛꯏ ꯉꯁꯥꯏ ꯃꯥꯅ ꯃꯍꯤꯁꯦ ꯊꯛ ꯂꯩꯔꯝꯃꯤ और है ꯑꯩꯅ ꯈꯔ ꯃꯍꯤ ꯂꯦꯝꯅ ꯊꯝꯕꯗꯣ ꯃꯅꯥꯁꯦ ꯈꯔ ꯊꯝꯃꯝꯕꯅꯤ ꯃꯥ ꯍꯌꯦꯡ ꯄꯨꯈ꯭ꯔꯒꯦ ꯑꯩꯁꯤꯅ ꯕꯖꯥꯔ ꯅꯨꯃꯤꯠ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯐꯪꯒꯗꯕ गबन पे 이런 방식 나오자대. 이 파리곰 왔다더니 방들에 마양 또 mayan dono cha 아 너 sabra umurong니? sabra. Jam sabra. jam sa đây đó ăn căng mà Dragamon. Hindi siya daw ina. Happy na ni Magi. Una bagi. anh phụ được tiền còn đi phụ được người nói tiền của tiền pin một quả ấy Ini belum jauh enggak?